Good morning, happy Shabbat. Ngasi ahanbadi sorbu yam thagatsai maramdi fajakraba matam ishorgi wahai share tawnabigi damakta mafam asida pubirakpigi damakta loina na tabiriba noisu aina harau na taram na okseri pareng ngasi aina ngangning topic adadi a persevering Christian mitseng khangba Christian haibini mitseng khangba Christian oyu haibini maramadana khoigi ngasi key text asina Revelation 3 verse 11. Behold, I come quickly, hold it fast which thou hast, that no man take thy crown. Yengu ayang thu na lenglagwi mi kana amatanasu noy na pairiba lairiba luhuk adu crown adu mundana ba te na payu hai itin nausa ngasi ekhogi Bible ki text asina nahak na lairiba ay khoi na lairiba crown luhuk asi che na payu mi na munda na ba ay galay crown se karamba crown no crown hay bise icham chambami ngonda hup na de ayamba matam da crown asi sakhelaba sakthoiraba langam lakraba mingchat laikraba mi ngonda managi kudam oina ayamba da pinay aduna kanagumba magi achievement accomplishment tawraba mithoi mihen oirakraba mi makhoi gi damaktadi crown haibise yamna maru oiba yamna value oiba tangkraba maman tangkraba udor amagumbani crown luhup haibise angam athau oibigi akan bigi khudam oina oirakrabanina kanagumba luhup phangakraba crown phangraba kuding mak ado mi ayambana moibu ikai khumnaye karigi damaktano haiba matamda ma se saknairaba mi oibigi damakta aduga matik charaba mi oibigi damakta mi kuding na mabu ikai khumnai aduna crown marakta prithibida kwaidigi maman jamba crown sing ahan badi England gi crown England gi luhup haibise 1700 diamonds gisu yawe ai aduga ani subisina France kina henna elemuka France ki luhup crown asidadi 5352 diamonds gisu yawe adubu ahum suba crown asidi tingkhangi luhup na semba crown ni yengsi tingkhangi luhup na semba crown luhup adudi kanagi damaktano kanagi crown no haiba matamda Isu Kristagi crown adudi tingkhang na semba luhup adu huplami kanagi damakta hupibno tinausa nang ay gidamakta hupibini maram aduna crown marakta luhup marakta karamba luhup na hena abage karamba luhup ado nang kalibra ngasi diamond jaw luhup pam kalibra natraga tingkhang na semba luhup ado kalibra ngasi khoigi text na haibidi nahaki crown adu che na payu kana amatan sumunda na ba haibidi ngasi nang ay na pairiba hadabigi mangan ase tattatana ngan halaga layu tattatana ngan halaga lairabadi ay khoigi thadabado handarabadi kana amatanasu ay khoigi luhup ado munbanga moy ay khoigi luhup to khoina mira mundana bagi damakta ay khoigi thadabase matam kuding magta ngan halaga laibase mathau tai mamaduna isona sida
Kanagumba huranba mina tashengbagi aikoigi crown ado luhub ado huran gadra adubu nate isona haibi nangi luhub to huranba mina laaga huran gadra haibini adubu isona haibi de se haina banate do haina banate masidi it is a matter of being worthy nang aise matik charaga leibra luhub hub kadabigi luhub ado phangadabigi matik charaga leibra karigumba ai khoina matik chadraba ai khoina luhub adugi gundo ngak taraba ai khoi gi thajabado ai khoina chekna leitarabadi ngasi ai khoina phanggadawri luhub ase ai khoi mondigi lauthoga atop Christian amada matik chaba mi thajabada matik chaba mi amonda chakhibi yai ngasi Bible sina mafam masida example kaya kudam kaya uli matik chadabigi damakta phanggadaba swarup mahoigi tham sing adu atopada chakhiba Bible gi example kya khara koi tamin si ahanbada Isaac ki macha Esau and Jacob Esau ga Jacob se phaibong ni pomin namani Esau na ahan ni Jacob na manaw ni pa angang ni maramaduna Israel singi kasta matungin na Jews singi kasta matungin na ahan mapopa imungi lupa macha aduna but right habidi pibagi pham imung dugi pham thokpa kuding mak aduga ahan oibigi bor imungi bor ado ahan manupa aduna ahan ba ang macha aduna anggadabani Maramaduna isona phangbatabani isona phanggadaba magi birthright pibagi phamdo isona matik chadabigi damakta mana ngakpa ngamdabigi damakta prithibigi harau nuaiba pambigi damakta isorgi lambida mana pungning changdabigi damakta manaw ni pa Jacob na magi birthright to munki Genesis 22 to 25 ta uba phangi ani suba asina Israel gi ahan baning thau Saul King Saul matam amada yamna apaba nolukpa ningthau ama oiramki man Israel macha singbu lamjingaga Amalekite singbu anatraga atopa pege hidden singbu mayong na ba matamda thina ba matamda mana mai paki lan ngamba oiki adubu matam khare gi matungda King Saul asisu magi wakhalda chawthokpa ama laktuna isor gi haiba indabigi damakta mangonda isor gi asaw batungamki isor na mangonda kari haiki Amalekite ki ningthosing Amalekite ki mising moi gi sasan sing loina khaktana atkadabani aina hairami adubu King Saul na Amalekite ki ningthosing loina halamde sasan apapa basu khagami adubu mana pamdaba aduga phattabasing khuding mak adudi mana loina hatuami maram aduna isor gi asawba mangon thungbagi damakta Saul na magi ningthaugi pham adu David ngonda chatlamki First Samuel chapter 15 verse 1 dagi 36 pau adu uba phange ahum subisina Reuben sumana phanggadaba superiority akan athau oigidaba kuding makto Judah ngonda chali maramdi karigi damaktano haiba matamda mapagi phamung manghalamki hai maram aduna Reuben you are unstable as water your superiority will end because you have spoiled your father's bed nang napagi phamung manghanbagi damakta nahaki superiority oiba nang napanggadaba suruk nang makok oigidaba ado
Judah ngonda chakre. Judah ngonda chakre. Genesis 49, 3 and 4. Mari subada Judah Iscariot. Judah Iscariot haibisisu. Matam amada maase. Yesu Christa ki disciple. Sibok marakta masu amani. Adubu. Mana magi gun ngak tabi kita makta. Matik cha tabi kita makta. Tawai yaw tabi kita makta. Magi discipleship ki sit adu kananis inmano hay Matthias na mo sinki. Mga subusina ngasi pawo prithidi da lista yaw raba Gentile sing Jew singi mahut sinduna ngasi pawo Gentile sing na lista yaw raga hojik se lady. Kari kita makta no Jew sing na Yehudi sing na matik cha tabi kita makta. Mapung pha tabi kita makta. Magun ngak tabi kita makta ngasi Gentile sing na moy gi mahut pusili. Masida itin naw sa ay na haidening gede ngasi nang aisu isona mamagi tongan matabak sing mamagi angam matabak sing loy na fulfill taw na bi kita makta isona piri. Adubu if we are unfit to prove ourselves, it will be passed on to the someone else. Kari gumba isona piba tabak asida ay koina matik chadraba unfit oiraba ay koigi anggadaba adudagi ay koigi su adudagi atopa mingonda sakhigini maramaduna ichinausa Philippine gi mari amada kari hai nanghoy na matam khuding magta nasana thandagi pangal nasana thanda Adaba adu natadana Ishor ki pangal ga yawnana Ishor bu thajadana Ishor ga loin Ishor ki makhada kanna thabak tawba mapung phana na bigida makta perfect oina na bigida makta hot na bakan ba adu oyu Ishor na noy bu loina bigini maram adu na Ishor na matam kuding makta koy bu warning piraga lai kari gumbas Satan ay koibu ilai na Tuhan ba ngamdana bagi damakta nang thaba ngamdana bagi damakta aket pa Christian ama oyu akhang kan ba mitseng khang ba Christian oyu hay na isona ay koi mana warning tawraga lai maram aduna akhang kan ba Christian ama oyrabati ay koi Christian ama Jesu Krista gi matung inba ama oyrabinina Akang kan ba micheng khang ba Christian oi bisi yam darkar tai 2 Timothy 4:8 2 Timothy 4:8 ta Paul na sumhay ki there is a crown of life awaiting us which is called a crown of righteousness that is going to be issued by the righteous judge at the times of his second coming. Paul na kari haiki ay kidamakta dharma chenbigi luhop adu dharma chenbigi tupi luhop adu crown adu maduna pairaga laire ay kidamakta di ngairaga ay bu ngairaga laire madugi luhop adu dharma chenba wajen haiba mapu aduna matam aduda ay gidamakta pibi gidaba luhup adu ay na panggadaba luhup adu ay ngonda hojik ngairaga laire hojik pairaga laire ay tinausa Paul khakira luhup adu nate masida kari hai kana gumba Yesu Krista bu nungsiraga amuk hanna lakigani ko haina khauranglaga ngairaga laiba mi khuding makidamaktasu luhup adu hojik pairaga lai ay Madugi luhup adu de chin naw sa nang ay luhup su yaw grabani ay koy na kaligumba prithivida akhang kan ba aduga acheng ba Christian oira ba si ba pawa aroy ba pawa lepang ngamba Christian oira badi Paul na hayba luhup aduda ay koy gisu yawi maram aduna kana gumba mi khuding mag akhang kan bagi darkar tai
Hayeng Yesu Christ amuk hanna lakpa kanda ai khoi lakpa doi ngai ba mat khorang na ngai ba khuding mak una na bigi damakta Yesu Christ abu unang na bigi damakta micheng kham si sinau sa maram aduna Ephesians 6 verse 18 da amuka pasi Ephesians 6 verse 18 da praying always with all prayers and supplications in the Spirit, and watching thereunto with all perseverance and supplications for all saints. Matam khuding magta, matam pumna magta, thawai yaw na, hai japagaloy na, partna tausi, Ishwar mo na cham niya si, akhang kan si, aduga, aseng masing damak tasu matam ko pikta partna tauraga khang bakal laga thawai ga loy na isong na changje si changjau tinnaw sa ngasi prithvi asida kham thengna wa naraba matam asida laina asina mi kuding makki naraba matam asida tanja asida mapan thokpa ngamdraba tanja asida Masih hena akan malaina laki ini Matthew 24 da hai yeng matamda kuding mak adu ahau ba katangai ni bini aci hena akan mathorak ki gini aduga persecution laki gini angang pa laki gini adu matamda isin nausa ai khoi karamai tawgadra nungai gadra waraga laigadra nataraga mibu maran siraga laigadra Natraga, maduda koi chung nang lepangam gadra, aroy ba pawa lepangam Christian oy gadra, matamaduda. Adubu Silas ka Paul ka Silas na di. Moy na awa bataba matamda when they are in trouble. Awa bataba matamda. Difficulties like marakta. Kay sumsang na layba matamda. Makoy anina kubag jairaga isa-isa partna tauraga lairami kam nuaina awaba khuding magto kautoi madugi mahuta moina isor bu thagat laga isa-isa raga isor mon partna tauraga isor mon thamoi pisil laga lai chinau sa ngasi nang aisu kari taugadra adumba matam ai koi git mathakta adumba matam lakpa matamda Paul ga Silas daw na ko isu laibang am gadra tawbang am gadra isko na pamadi awa ana taba matamda akhang kan ba oyu opposition na laibas hena akhang kan laga isoro na partna tawraga ni jarga laibaduna hena magi apamani Revelation anigi tarada amukana yengminisi Revelation ani Tara aduda 2 Revelation chapter 2 verse 10 do not fear any those things which you are about to suffer awa ana lakadaba kuding mag aduda nang nakiraga laigunu indeed the devil is about to throw some of you into prison pataba asina nang busumhat na magidamakta nang bukay sumsangda tamnabigidamagta onarakani nang bukay sumsangda tambayay that you may taste that nang bu sangjing nabigidamagta and you will have tribulation 10 days you will have tribulation 10 days numitra chupna nang busu lang na busu yay be faithful until death and I will give you the crowns of life. Be faithful until death. Siba pao nang khang bakalo. Nang aroy ba pao lepu. Siba pao lepu. Maduda aina. Nang gidamagta luhup pibigini. I will give you the crown of life. Hing na bigi luhup haye. Chum na gi luhup na te chinaw sa. Ngasi prithvi da pangnari ba luhup sing. Akan na tau sing na paidaba sa elaba. Saktoy raba mi sing na. Pangiba luhup asidi. Chum na prithvi gi temporary gi. Ngahattagi luhup ni. Adupo isona pigadaba luhup asidi. I will give I will give you the crowns of life. Haye. Hingbagi luhup to pigadaba ni. Haye.
चिन्नाउचा मरम अदुनै खोय अरोइब फाउब खांब दरकार मिछेंग खांब क्रिस्चियन ओइब दरकार ताई इशोना हनिरक सुबा मतमदा लापा मतमदा आई खोय मोन पुरकदबा लुहुक अदो आई खोय गी मना अदो ngasi आई खोय न मतिक चारम दरदि चिन्नाउचा मतिक चाब मी मोन चखिगिनी आई खोय गी सुरुक सुरुक अदो आई खोय न पंपम तो आई खोय न पंगदबा लुहुक सिंगदु फंगना नबिगी दमकता हौजि करी दरकार ताबरा चेत न पाइब ताई आई खोय गी थादबिगी मंगांदो तुम गानहल्लगा लैब ताई तारिब मिसिंग खुदिंगमक इशोरना बोर पिबिबो इसनु अखांग गन क्रिस्चियन लोइनमक ओइनमगी दमकता इशोरमोन अमुक्तंग प्रार्थना तौसी सर्ग पृथ्वी मालेम खुदिंगमक सेंबिरिब सर्गदा लैब इपा इशोर याम थागचरी ngasi नुमित असिदा प्रभु नंगना खोयगी दमकता वासक खिबा क्राउन लुहुक अदु फंगनबगी दमकता प्रभु अखांग गनबा मिछेंग खांगबा क्रिस्चियन ओइनबगी दमकता अखोय खुदिंगमक प्रभु मतेंग पांगबियु हाइना निजरी आमेन सोना बोर पीबिसनो